ꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ Ministry of Health and Family Welfare na Jennings Dental College ki ahumsuba chahi registration tawdanaba recommend tawkhre Citizenship Amendment Bill natraga Manipur gi hanagi phibam kaiba yaba bill chana hanaba honaraglabadi NPP na miyam gi ihul khangna chapchaba khongthang lawrakani haina Health Minister L Jayantakumar na haikre madi Hatago laptida sadong oina yonaba purakpa iroi ama nanthoraptuna waibada mioi nipal sokpadagi hospital da laikanakre Hajik mapung ba pau pizari Manipur gi miyamna asa sauna linkhatkiba amadi AIMS ki thakta pukhatkani haina sem sariba Jennings maikai kayada awat apalai bedage state government ikai phiruk khumba yabagi oithokpa leire ISTV News na phangba pau amagi matung inna Jennings ki makhada leiba Jennings Dental College sahi ani mamang da linkhatkiba galoina na ahanba amasung ani suba sahi gi mahairoi sing Manipur amasung Manipur gi mapandagi lakpa mahairoi chama yankhai romna lupa lak lak changduna tamlingai chairak asida ahum suba sahi gi registration kakhiba yabagi oithokpa leire English ngani tara Nepal gi November thagi tang kuntaruk amasung kuntarata college asigi ahum suba sahi gi registration pi nebagi damag Dental Council of India gi timama laktuna kupna thijin ki tim aduna thagalakpa report ki matung ina college asida ahum suba sahida mahiro yankhai ming channabagi ayaba asi awat apakaya laibana registration pifam thokte haina recommend tawrakki Award apasing adugi manungda dental chair chama laigadabagi manungda hojing kuntra khakta maglai Central Library ka ama khakta lairiba asimatik sade oral pathology oral microbiology conservative dentistry amadi endodontics yauna tongan ba department kayada teaching amadi non teaching staff kaya haptabana registration pifam thokte haba wafam mayek sengna palakpaga loinana thasigi tang tara tarukta New Delhi gi Nirman Bhavan da laiba room number 406 ta dental college asigi makok thongba official natraga ayaba piraba official ama laktuna sengdok lagadabani haiba order amasu under secretary government of India Vidyadharjana director dental college Jennings ta aiba serol tharakhre hairi Masigi mamangda Dental Council of India ki Joint Secretary ML Minana award apasing adu kari no haba wafamsu mayek sengna panbaga loinana Ministry of Health and Family Welfare Government of India ki Secretary da award apakaya laibana Dental College asigi ahum suba sahigi registration pifam thokte haba wafamsu mayek sengna thagat khre hairi Citizenship Amendment Bill natraga Manipur gi hanagi phibam kaiba yaba bill chana hanaba honaraglabadi NPP na miyam gi ihul khangna chapchaba khongthang lawrakani haina Health Minister L Jayantakumar na ngasi Kaisamthong High School pangthokpa free mega health camp ta haikhrei National People's Party ki President yauna koi Manipur ki kariba amasung minister ki mariga pulap akoi detailed discussion akoi tawda Nagaland ki Arunachal Pradesh ki yauna pulap dawa koi stand hana koi lobu stand do matidi koi hongde degi details mayam jodi koi party president amasung kanate khangani karigumba sigi akoi ki citizen amendment bill or any other bill any other act karigumba passed again torobaga maduna particularly for the state of Manipur maduda either directly or indirectly akugile makil film je kahilakbi ya yatana khallaba adu tagere den and there National People's Party na koi decision lawraga koina lawbi ya makil action lawrakani just to save the scenario hanigile diba akara kadom yam jingdo madu negative raga project emotion sentiment feeling madu khangna koi thawak tawrakani Vijay Govinda Naharor Singyal Seba Marubna Sinduna Pangthokpa Thoram aduda Minister na makataraduna hauzik ningthamtha oibana ahalamadi angangsingda ana ayek kaya yarogliba asi ngakthoknaba mapung oina ngasigi health camp asi health directorate ka tanaraga pangthokpani haiki Manung obejeta kamata ayamana angang dignupi alisangsi dead hate sibi jangsi marina atopata hitorongani but adu ayeng to salma kendrasi Look sibi chang yang wang e bo and man ha bi mas urban area ne to bi yeng bi adre ha bi kusulak bi adu urban manung makta da yung kai ro yung kai nungai ta ba ma to nungai ta ma bi atna urban por ha tan tonga na mo thore mina urban manung makta da doctor da chatlag yeng ngam da ba effort to ngam da ba jorok bani na madugi medical facilities do bi ngam da yang si ha ba gi madugi koi khongjang du
Awang nongpok lamdam maru oina Manipur gi interest ngak sengani haina Union Home Minister na thajaba pirakle hairi ngarang Chief Minister N Birena Rajya Sabha ge MP Babananda galoinana Union Home Minister Rajnath unaduna memorandum ama pisinkhre memorandum aduda English singani taranipal gi July kulhumdoida Manipur Legislative Assembly na pass tawkhiba Manipur People's Protection Bill singani taranipal bu President na ayaba pihanamba memorandum aduda palli Citizenship Amendment Bill na Manipur gi yelhomi sing hak sohandanaba mathau taba thabak sing lokhat pinabasu memorandum aduda yauri memorandum pisinbagaloinana Rajnath ka unaba aduda Rajnath na Citizenship Amendment Bill na wangnongpok lamdam gi state singi maru oina Manipur gi miyam gi aningba pamba sing amadi awangnongpok lamdam gi nat amadi chana role sing yauna ngak sengani amadi masigi matangda darkar leiba thabak sing lokhat kani haina thajaba pirkhre haide Hatta golapatida sadong oina yonanaba purakpa iroi amang asi nanthorappadagi sa aduna waibada miyoi nipal sokpadagi hospital da laikana khrei makhoi singi marakta phibam luba yauri thodok asi ngasi ayupung 8:30 taba aduaida thokibani iroi adu golapati maning lekai digi sangai mayum Mufiruddin kauba miyoi amana Dimapurdagi puraklaga golapatida gari dagi jingthanana bahonnaringaida nanthokuna senkibadagi Kanglapat paringda laktuna miyoi kaya waibadagi asok apan nangki Tagdok aduda All Assembly Lambida IMC ki Chokidar Konsam Behari Kauba Sahi Humputaru Lari Ingbam Lekai degi miyoi ama mabukta phibam thina sokpadagi Rems Hospital da khudakta pukhatuna emergency oina operation chathakri Miyam amadi mafam aduda duty taramba security personnel singna iroi adubu Indira Park ta hoijinduna thamki mafam aduda People's for Animals amadi Department of Veterinary gi miyoi singlaktuna yangsinki Manipur Police na miyam soktana bahonaki Matam sangna honaraklaba matungda iroi adu phaki mafam aduta leramba miyoi singna phongdorakpada Science na kamtheng na chawkhatlaba matam asida sa amabu matam chana phananaba mathau taba lainga ki khosukalai leitaba haibasi yamna ikai ningai ni haiki kon thol jira All India Students Federation Manipur State Council na AISF National Council ka kusam naduna Citizenship Amendment Bill asi act oina chatnaba yaroi haina India gi President ta memorandum pisinaba sem sari haina AISF State Council gi Secretary Rameshwar na phongdokre BJP na lengak pa matamda thokliba thodok wathok sing ningsing bagal oina BJP gi Rajya Sabha gi MP Babananda moral ground da pham thadok kadabani hairi Lagliba January ki tang 13 National Council Delhi ka samnar kanda khoi Bharati President da khoi memorandum pishin na ba khoi sem sare loinana Rajya Sabha gi MP oriba khoi Mr Babananda ma Manipur miyam gi khalaka na moral ground form thado kadabani BJP na luchingba NDA sarkar na haukiba mamang da pan matam da so khoi June 19 thoka na misimina mayama thonba BJP na masa khaktang gi khanba yamna dictator roiba thongsi khoi khudak da lep kadabani loinana handaksu Mr Narendra Modi gi matam sida Citizen Amendment Bill pass tawra matung da Northeast region da leiriba mising yamjadaba khoi indigenous people sing gi maru phangna muthat pagi pandam da khoi changchal leiba keno si ASM President Council mai kai degi khoi yaba Central Agricultural University Iroisembada Sathariba Taranithoi Raksuba Regional Agri Fair Asina Miyoi Kayabu Masana Masabu Thabak Bijanabagi Pandam Thamle Hiram Sida report ama Awang nungpok lamdam gi naha sengbo lau sungu ga mari leinaba enterprises sengda hena pukning sanghanduna lau sungu gi pothok hangat hanba amadi masana masabu thabak pizza hanba haiba sina pangthok liba mela sigi nungi oiba wakhalon oiri mela sida awang nungpok state nipan dagi agri stall yankhai nithoi romna saruk yari variety ma'am like aham the chocolate layer newly launched pickles mostly they started from pickles adegi sticky rice kumba adegi umangrana chaba tapioca chips adegi wine sina moi quite newest production have wine set this year the launch tawani hoji kidi quite demanding web pickles layer adegi wine se department stores 19 lay
tham si average na para di 1.5 lakhs employee si regular si makhoi turuk lei ato seasonal part time worker si yauraga makhoi trani thoi gumba lei नोंगमदा कोई मिल्क प्रोडक्शन से 5000 के मैं हैंडल तवे लाइब संगोम सिना प्रोडक्ट साइ अदुगा प्रेशराइज टोन मिल्क हैना से अपन मार्केट थादोई मणिपुर मिल्क प्रोड्यूसर्स कोऑपरेटिव यूनियन सिना पर लीटर दा पर डे दा पर लीटर दा लुपा अममम गी सांगा इनकम kai हाइटुक कैंडी हाइनौ कैंडी अदुगा हाइग्रूगी कैंडी अदुगा पिकल साइड दसु अखोगी हाइनिंग स्पाइसेस आई इसाना आईगी मखादा हाइ तारे मोइ ड्राइन थ्री खक थम्मे लोइनमक इसागी अरेबा खुदिमक से लोइना इन्वेस्ट तौजरा कांदा आइने ड्राइ मेस लमलेरु मतमदा 1 लाख से होई इक्विपमेंट खुदिमक से आईगी अंगम लेवल दा होना अदुगा लोन न सिंगबा सिंग से लौगे न खन तारगा सो खोइना डॉक्यूमेंट मै आम मनिस कोरकपा अदुगा वाक्सना आइना तवदब ngaktanina अदुगमगी खितंग समथिंग एंगोंदा शॉर्टेज खरा लेबा हाइ तारे अदुगमगी तौदना पुनमक तु लोइनमक काइथोखरबा इतुंगदा आईगी तोलो ओइना हाइ तारे अदुम 20 to 30 गुंबदे अदुम लेबा ngamne na khalle लोइनना मेला असिगी सरुक अमा ओइना लौमी अमदी एग्रीकल्चरल साइंटिस्ट सिंगी ओइबा फार्मर साइंस कांग्रेस सिंग पांगथोक्तुना अमगा वखल लौसिंग शेयर तौनबगी थौरम कयासु पांगथोकले अखोई फार्मर साइंस कांग्रेस वखल लोंदी कछु नत्ती टेक्नोलॉजी सिंग असागी साइंटिस्ट खक्तन पुथोकनी हाइबे लेते इनोवेटिव आइडिया से मरमदी सही लिसांग शिना असागी प्रैक्टिकल नॉलेज लेरबा कयाम मणिपुर दसु मपान दसु लेरी अखोई नॉर्थ की फार्मर सिंग सिगी साइंटिस्ट न पुथोइब टेक्नोलॉजी इनोवेटिव आइडिया से लोमी द पीब मतम खरस चंगी अदुगा फार्मर न पुथोक टेक्नोलॉजी दी मोइना मशाना practical experience तक तो बनी ना याम न थुना translate तो हुई है हरी बा farmer के innovative idea से कोई न मुंग नहीं नरगा दरकार लेरगा ना कोई न assess तो रगा मुझे modify तो हुई है refine तो रगा नहीं दा अरोई बता मुझे fellow farmers दा not only Manipur दा ना तो North East से दा technology में हम संग कोई पीने न बगी दा मुक्ता तो कुंबा farmer के innovative idea खनकेत बगी program वीडियो जर्नलिस्ट सोंगथाम अबोइगा लोइनना पाउदमजरिबा रिना नोमाइथेम ISTV न्यूज इरोई सेम्बा इम्फाल 26 January gi mangoinana police na chaksel tharang lokhatpo inangasi family welfare amadi ro mahal tank temporary market shed amadi Gambir Singh market ki mamang da lairamba miyoi kaya family welfare gi lambi da pusinduna punna verification chathakre lalolup amagi bail out da laiba miyoi ama yauna miyoi tara manga makhata ba verification gi damak city police da sinakre haire hojik marak thatna break amatang laujari Jingmairong da laiba City Hospital and Research Center da dental department na ahal lamadi angang singi oina free dental health checkup ki kudong chaba lagliba January gi tang kun fawba kudong chaba bizari center asida chada yangkai subsidized rate makhal khudimaki oiba ngasi ngasibak lengsin biraktuna yagi nungaitaba khudimak anabiu amadi laing thopiu Northeast Ahanbo in a National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in a sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pi bada mangzil thariba Panchwebi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang dukjare miyam financial facilities sing lobi na baning sing jare Panchwebi Housing Finance Company Limited and its subsidiary group of companies Angang oiringaida aina ningai hek tawbada pabungna achapar hekta leibi aigine bo hairadi pabungna dum aisu ningai adum tawsinai adubu khanghaude kaungam laroidaba wari macha kaya ga sagonaduna chatpatari ngasidi. This wedding season, let us celebrate togetherness with Taret's Chahau Puja. Hangbiragani Redlands Baling Michin Charumai Thabana Oihalakliba environmental pollution soil fertility na singba singdagi kannana bagi damakta laijare Redlands Baling Michin asigi matingna dairy farmer amadi mushroom farmer singdasu kanaba kaya piri samurauda laiba ima dairy da ngasimak langsin biraktuna Redlands Baling Michin asigi kanaba lawbihau Lakadoriba kumsi sehigi imoinu imagi irat pujada asyengba maitei nga angauba pengba katpi ho phangpham es tomba and sons pengba pham hiangthang akagnaba masingni ngasimak order tobi ho Lakadoriba kumsi sehigi imoinu imagi irat pujada asyengba maitei nga angauba pengba katpi ho phangpham es tomba and sons pengba pham hiangthang akagnaba masingni ngasimak order tobi ho
ब्रेक की तुंगदा तारामना ऑक्सरी मखाताबा पाउदा अवेयरनेस प्रोग्राम कया पांथोक्लबसु नुपी अंगांगे मायोक्ता चथाबा क्राइम हंथानबा ngamdribasi करिगिनो हाइबा थिदोकपा चंगी हाइना मणिपुर स्टेट कमीशन फॉर वुमेन की चेयरपर्सन डॉक्टर मैनम बिनोताना फोंदोखरे वफमसी कंसर्न वुमेन फोरम फॉर सेल्फ अपलिफ्टमेंट कमीशन का खुसमनदुना सिंगजमई कम्युनिटी हॉलदा राइट एंड रेस्पॉन्सिबिलिटी एंड सोशल इशू फॉर वुमेन हाइबा हिरमदा पांथोकपा अवेयरनेस कम वन द इंटरेक्शन प्रोग्राम दा महाकना फोंदोखिबने थौरमदुदा कमीशन के मेंबर डॉक्टर फरीदा साहा अमदे अतै मसक नाइबा मियोय कया सुसरु याखी डॉक्टर बिनोताना हौजिकी मतमदा नुपागा नुपीगा राइट मानै हाइदुना नुपीसिंगना तौरिदबा कया लै हाइबा खंजिनबा चुमगने नुपीसिंगना येंगबा नुंगाइतबा फिजेट सिजिनबना थोकलोइदबा क्राइम कया थोकलकपगी मरम ओइगने राइट अमसुंग रेस्पॉन्सिबिलिटी हाइबा करिनो मयक सेंगना खन्नाबा चंगी नुपीसिंगे राइट फंगनाबा होटनाबदा नुपासिंगदा हेना मराल सिजिनबा थौदोक कया लैतबा नते मणिपुरदा थोकलिबा नुपी मायोक्ता चथाबा हिंसा की थौदोकसिंग नुपा खक्तना थोकहनबसु नते नुपी की मायोक्ता चथाबा हिंसा की थौदोक हंथाहनसि हाइरबदे कमीशन खक्तना ngamloi leibak miyamna hopna wakal taminaraba matamda oithokani haiki अखोई समाज नुपी मचासिंगना सेलक्लिबा ड्रेस कोड अंत खंददना येंबियो मपांदा समाज की वांगमदा युंगी वांगमदा सेटप यालोइदबा सेटकदब नत्तबा अदुगुंबा फिजे चक्चा मयाम अमा ngasi अखोई लंबीदा सोरokta याम उई मसे अचौब मेजर फैक्टर अमनेबा क्राइम थोलकनरबगी ngasi नॉर्थ ईस्ट तगी नुपी मचा मयाम अमगी तहैदबा थोइदबा थोदोक मयाम अमा थोकपसे मसी ममा मपासिंगना ममा सिंगना मरोइना अखोई लोनचकना सिनी अखोई कल्चरना सिनी सुमाइना तौबा याय सुमाइना तौबा यादे हाइबसे ममा सिंगना इसा नुपी सिंगदा ताकपीबा मथौ ताय अदु ओरबदी लोइनमक कनबा ngamdragasu अखोई मसिबु हंदरकनबगी अचौबा मिजर सम ओइगनी हाइबसे आई थाजै Salai Holdings Private Limited की चेयरमैन एंड मैनेजिंग डायरेक्टर एंड समरजित लुसिंगदुना म्यांमार की सग्यांग अमदे मंगलेदे खुंदारिबा मैतै सिंग अमदे लाइफमलैन सिंग यंगसिनख्रे अमरापुरादा लैबा इमालय मरेल सिदबिगे सेमगत सागनबा म्यांमार की पैसा ओइना $500,000 अमा मतेंग पांख्रे होंगसत अदुदा सलाई की बोर्ड ऑफ डायरेक्टर सिंग अमदे एडवाइजर सुसरुक याखी मंगलेदे खुंदारिबा मियोय सिंगना सलाइना लौखलकलिबा खोंथांगबो थागतबा फोंदोखी स्वामी विवेकानंद बुनिंगसिंगदुना नेशनल यूथ डे की थौरम ngarang मोइरांग श्रीबोन लेकाई मंडपता मोइरांग केंद्र प्रोग्रेसिव फ्रंट सिंधुना पांथोखरे थौरम अदुदा सोशल वर्कर थोंगम शांति मोइरांग केंद्र प्रोग्रेसिव फ्रंट की प्रेसिडेंट एल गोपाल चीफ एडवाइजर वाई मधु अमदी लमदम अदोमगी मियोय कयाना सरुक याखी थौरम अदुदा वार्ड 12 लेबा लेकाई 19 दगी सोथाराबा इमुंग अनि अनि खनगतुना सोलर सेट अममम पीखी अहल 10 दसु कंबल अममम खुदोल तमखी थोंगम शांतिना महाकने हिंगलिबा मखै मोइरांग केंद्र की मियाम की दमकता याइफना बथबक पाइखटकनी हाइकी सुमांग कुम्हैबु मालेमगी थाक्ता पुखतनब होटनबदा लेंगाकी अमदि लेबांग मियामगी अखन्नब मियेंग संगी हाइना सुमांग कुम्हैगी लमदा मियामना सखंगनबा आर्टिस्ट अमा ओइबेता नतना डायरेक्टर अमसु ओइरिबा इबोयाइमा खुमन्ना फोंदोखरे वफमसी नेशनल स्कूल ऑफ ड्रामा NSD की मियेंग मखादा थासिगी तरादगी हौरगा 15 लोइसिनगदबा इंडिया की तोंगान तोंगानबा सिटी सिंगदा पांथोकपा 12 सुबा पूर्वोत्तर नाट्य समारोह थिएटर फेस्टिवल की सरुक यानबगी दमक दिमापुर की दमक खोंसान खिबा संगाई आर्टिस्ट एसोसिएशन की टीम अमा लमथाबगी थौरमदा महाकना फोंदोखिबनी इबोयाइमा सुमांग लीला संगलेंदगी मणिपुर स्टेट सुमांग लीला काउंसिल की प्रेसिडेंट एल पूर्णिमासी लैमना टीम मदुबु लमथाखी थासिगी तरमंगादा एसोसिएशन असिगी प्ले दिमापुर की टाउन हॉल दा उलुगनी हाइरे इबोयाइमा खुमन्ना मखा तारादुना सुमांग लीला असि मणिपुरबु मालेमदा सक्ताकपदा चाउना थौदांग लौगदबा आर्ट फॉर्म अमने आर्ट फॉर्म असि लेबाक मियामना पामनरबसु सौगतफम थोकपा एरियादा सौगतपीबा वाटले ngasi खोंसानगदौरिबा टीम असिना आर्ट फॉर्म असिगी तोंगानबा लिचत अमा लेजै हाइबदु उलुगनी लेबाक मियामदगिसु माइ पाकननबा थौजाल नीरी हाइखी लमनसिना थंबीरंबा खुंगुलसिदा कोई चटनबगीदमक्ता कोई सेम साजबनी मसिगीदमक्ता आई मयामदगिसु माइ पाकपो निजरी सोइदबा ngamdabasु पुनमक्तगी निजरी हौजिक पाउगी मरक थतना तेनबा ब्रेक अमा मोक
Langsin Biraksi, Sagolban Moirang Lerak Machinda Laiba, Mother's Care General Hospital and the Research Center da Dental Department na ahalamade angang singi oina free dental health checkup ki kudong chaba lagliba January ki tangkun fawba kudong chaba bijeri. Center asida chada yangkai subsidized rate ta makhal khudimaki oiba ngasi ngasibak Langsin Biraktuna yagi nungai taba khudimak anabiu amadi laying thopiu. Nakoy huzik aigi school khaningbra. Aigi school di konungdawna fajaraba. Leikol na kushin bada natana ayet pa yaudra ba santi oraba mafam tamning bata tamba yaraba hening bata haibiyaraba chawkhat laba miram gi school ga changdam na bada nutraba yum gum na nungaraba mafam amani aigi school di Kids Foundation, come join me. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Miyam da Kanganjaba, Charumai Thadok Pigano, Lofam da Chaikairaga, Microveil Decomposer Season Naduna, Laypark Layhau, Hengat Hansi. Saru mai thabana saru de yauba pambigi machinjak ayamba mani lomduna manghalli loinana nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallasi Royal Unique Education Center, Thangmaiban Sinam Laikai, near Fishery Gate, admission open. Foundation courses for class 9 and 10 bosses. Subjects offered: English, Mathematics, Science, Social Science, Mitaimaye, Computer Science and Higher Mathematics. Classes starts from 28th January, last date of admission 27 January 2019. Faculty: well experienced senior teachers and POSM HSLC examiners. Hurry, limited seat. Amukana taram noksari makata bapauda Yaripok Community Health Center Management Society ni sinduna centers ki akoi badal lamtu sengdokre Community Health Centers ki staff madilekai miyamna saruk yaki lamtu sengdokpa aduda Medical Officer in Charge Dr. M. Chandrajoisu saruk yaki. Raipur da satharakpa kunmari suba All India Forest Post Meet ngasi loisan kre Manipurna gold ahum silver ama bronze ama punna medal mga phangduna tara suba position da tare Manipur gi oina Forest Department ki sanaroi kuntra mapalna saruk yaki. Thasigi tang tarukta Nepal Foba Karnataka da pangthokiba humpumari raksuba Jahitara Mapal Makhagi National Sports Games ta saruk yaruba Traditional Belt Wrestling Sanaroi Singh All Manipur Traditional Belt Wrestling Association na Imphal Airport ta harau taram na okre Sanaroi amana phongdorakpada sanaba chatpa asida makhoibu takpi tambiriba coach sing pudaba asina khudong zadaba kaya mayok nei mari lenaba singna yengsin haningi haiki anabakanda cheating am tawba moigi lamnena moi khunena moina laude ade haduna cheating am tawa khoi manipur gi anga nga ju thanga yam hanba akhoi ju yam halle ai sawdi gol logjare sana bagi damakta coach thambaji akhoi pubi daba ada akhoi na claim tawu matamda si tawi do yan menta daba adu di kitang tahoningde Gold mari bronze mari amadi silver medal ama punna medal mapan Manipur ge sanaroi singna phanglakiba aduda All Manipur Traditional Belt Wrestling Association ge General Secretary Chongtham Ibohalna nungaiba phongdorakle makhatana su lamdam asigi mingsat puraknaba angamba thakta hona khigani masida miyam amadi laingak na sumateng pangbiyu haiki koi hena fanal gi damakta प्रजा मियाम दगी सोजो अमरी मणिपुर सरकार दगी सोजो निजरी मथंगी हेना फबा सानरो क्या पुथोंना बगी दमकता खोइसो अंगम थाकता होनजगनी Muslim Students Development Organization Sangha Yumhamna Mamang Sahi ki December tang tara tarukta pangthokiba Nepalak Suba District Level Combined Mathematics and Science Preparatory Competition Examination lising anita Nepal taramapangi makok mathang tarabasingda mana matum yenthokpagi thorom ama Sangha Yumpham Higher Secondary School la pangthokre thoromaduda MLA Surja Kumar DDU Center for Kausalgi Director Dr. Rahejuddin Sheikh yauna miyoi kayana saruk yakki makok mathang taraba mahiroi yauna mahiroi kayada mana matum yenthokki Free Anemia Detection and Awareness on Blood Disorder gi matangda nomagi oba camp amangasi Bisnupur District ki Thamna Pokpi Kaithel Community Hall la pangthokre We Care Foundation amadi Thamna Pokpi Youth Welfare Club na pangthokiba thoromaduda Jenims Hospital gi DM Clinical Hematology Dr. Irom Anilna Lusingba Specialist kaya susaruk yakki
Dr. Irom Anilna Iwatpana Haksangda Kari Kari Akaiba Pi Habadu Kangnanaba Camp asi Pangthokpani ngasigi camp adu da hemoglobin test tawbada anemia positive oiba mioi thengnare haiki hemoglobin check tawbam tamda mi wartu gi manuga mi umdran i wake aduga amadi i thelane aduna habdi khoina khumuni se nai namoi hospital la amate sigi anaba mem se aduna khoina khumuni se hospital gi wati ba i nai hande do ba anda khoina khumpo ga I wato me habdi oi matik chawa advice ki jaraga matam chana leng Hausiloi silakpada maru iba pau amok Ministry of Health and Family Welfare na Jennings Dental College ki ahum spasahi gi registration tawdana ba recommend tawshe Citizenship Amendment Bill natraga Manipur gi hanagi phibam kaiba yaba bill chana hanaba honaraglabadi NPP na miyam gi irul khangna chapchaba khongthang lawrakani haina Health Minister L Jainjakumar na haikre amadi Hatta golapatida sadong oina yonana ba purakpa iroi ama nantoraktuna waibedagi mioi nipal sokpadagi hospital la kana khrei Hosiki oinadi ISTV na pizaba Manipuri pau matang sidalo sinjari yeng tabiri ba pumnamaku amuka hana kurumjari